Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Jati asina hayeng humbudra pansuba ningtam numiki palan tharom pangthoknaba mapung phana sem sare. Raizya asigi ching amasung tampaki mapung kayada thi humbagi thabak lepna chathabada lalhoba amasung khuzuklekya phagat pangamle. Amasung humbudra pansuba ningtam numit palan tharom gi mangoina nangasi nimidang Rashtrapati Draupadi Murmuna leba asigi miyamda uwa ngangani. Jati asina hayeng humbudra pansuba ningtam numiki palan tharom pangthoknaba mapung phana sem sare. Rajya asidasu hayeng leba asigi ningtam numit tharom pangthoknaba sem sare. Mapung iba tharom Rajya Sarkar asindona Imphal da pangthokani. Tharom asi Rajya asigi tongan bazila singdasu District Administration singna sinduna pangthokani. Delhi gi ऐतिहासिक औरबा लाल किला दा प्रधानमंत्री नरेंद्र मोदी ने लुचिंदुना निंगतम नुमी के पालन थरम पांगथोकनी मफमदु दा प्रधानमंत्री ना जाति की फिराल पाहनबग लोनना लाल किला की फंबागते की जाति की मियाम दा वांगांगनी न्यू दिल्ली दा पांगथोकतोरिबा निंगतम नुमी के पालन थरम असिदा राज्य अमदी यूनियन टेरिटरी कुनिपांडे की पंचायत लुचिंगबा चनी तराना अखनबा अतिथि ओइना सरुप यागनी लेबासगी निंगतम नुमी मांगोइना सिक्योरिटी फोर्स ना अकनबा चेसुल थरंग लखली राज्य असगी चिंग अमसों तंपा के मफंग क्यादा थी हुंबगी थबक लेपना चथबदा लालहोब अमसों खुजुकुलाई कया फगतख्रे मणिपुर पुलिस के पाउन हाई सिक्योरिटी फोर्स ना कांगपोपी जिला के मनुंग चनबा सिंगदा टुरियल दगी मनाकता लेबा कोनसाकुल दी उमंगदा थी हुंबगी थबक चथकी मदुदा 12 पर सिंगल बेरल नोमै अमा अमदी पोम्पी अमा फगत पंगमखी चुराचांदपुर जिला की दंपी रिट्स दगी सिक्योरिटी फोर्स ना खुजुकुलाई कया मनो फगत की फगलबा खुलाइसिंग अदुगी मनुंगदा सिंगल बेरल नोंमै तरुक पोम्पी मोटर अहुम आईडी मंगा याउन अते पोलम कया याउरी इंटेलिजेंस तगी फंगबा पावगी मतुंग इना ngarang numidang मणिपुर पुलिस न थी हुंबगी थबु चथबदा इम्फाल ईस्ट जिला की सगोलमांग पुलिस स्टेशन के मनुंग चंबा पांगलताबी मखा लेकाई देगी केसीपी MFL gi miyo ama fare miyo esi yumnam patlo maya lekai degini Manipur police amadi Assam Rifles ke apun bakangbu amanasu KCPPWG gi miyo ama nungai pokpi maning lekai degi faki pau sin hai kang pokpi zela gi kaithel manbigi vengpi desu Manipur police na thi humbi gi thabuk chathapada sel khaibada chenaba miyo ani faki miyo sing achi chorchampur zela gi molkhoi amadi kang pokpi zela gi manung chanba molnoi khuldegi ni थासी के तेरा निथोई दा मणिपुर पुलिस ना कक्चिंग जिला के वाई लमखाई दा थी हुंबगी थबुक चथबदा आइने थिंख्रबा लालोलु के CPPWG की मियो अहुम फाकी फारबे मियो सिंग अदु थौबाल जिला की यारी पोपेची थौबाल हाउखा ममांग लेकाई अमसुंग इम्फाल वेस्ट की सेकमाइजिन अवांग लेकाई दिगिनी अमरोम द टेक्नोपल जिला की इंडो म्यांमार ngangkhai की बॉर्डर पिलर नंबर 85 तगी आइने थिंख्रबा लालोलु PL की मियो अनि फाकी मणिपुर पुलिस ना ड्रग के मायक चथरप खोंजंग मनुंग चना थौबाल जिला की खेकमन अमाकचमदगी ड्रग ललोनबा मियो एमा मसागी मयुमदगी फारे मंगोंदगी ब्राउन शुगर ग्राम चौंगा फगत की इम्फाल जिला की चौंगा तंगबा मफम सिंगदा मणिपुर पुलिस ना ड्राइव चथबदा युंगो लीटर चनी यांखैनी पान फगत की District Administration Bisnupuna Sinduna Marai Bakningba Athoba Singi Numit Ngarang DC Office ki Conference Hall da Pangthokre Thorum Atuda Jila Asigi Deputy Commissioner Puja Elangbom na Luchingduna Marai Baki Tamakta Thawai na Ponta Pikraba Bir Triken Dizit Amazung Thangal January ki Mafam da Leishu Katuna Ikai Khumnab Utki Thorungi Saruk Ama Oina Nambol Bisnupur Amasung Moirang Subdivision gi Akoibada Pravat Ferdi Pangthoki Loinana Drug Lana Sinandaba Lamdam Ama Ohena Naba Deputy Commissioner na Luchingduna Punna Wasak Lomina Ki Numitara Marini Chathagadaba Manipur Handloom Expo Hat Kharia Mela ngarang degi Imphal gi GM Hall da Hokre Rajya Sarkar gi Director of Handloom and Textile nasin ba mela asida tongan ba khut sahibegi polom sing utli mela hokdopagi thorum da Handloom and Textiles ki Director Elangbam Jite na hai Manipur asi leba ki ate Rajya Singha yengnerupada fisa kon khwaidigi sinaba rajya amani masibu sakhangbu oina kendra gi Textiles Mantraloina Rajya asida fisa lunsa gi lamda khudong chaba kaya piri Marmaduna fisa lonsa tariba miyoishin na sarkar na piriba khudong chaba sing asi logduna hena magun leba pothok sing puthongna bohona si hainasu Srijitena apil tauki Tenopol जिला के मनुंग चनबा क्वाथादा डिजिटल की खुदोंग चाबा मपुंग फाना फंगंदुना कुमांग चोक्सन नबा मोरे की सब डिविजनल ऑफिसर अजाज हसन कंप्यूटर सेट UPS अमदी प्रिंटर खुंजा सिंग द खुशी नखरे खोंगतांग असि मरु ओइना राज्य असि की मनुंग हंजन बखुल अमा ओरिबा क्वाथादा मॉडर्न डिजिटल की खुदोंग चाबा सिंग लेतबना अवाबा मायंग अदुना लाखिबा दु कोहनबनी ताबिरिबा पावसी आकाशवाणी इम्फाल दगिनी
Humudra mapan suba ningtam numit palan tharungi mangoyne na ngasi numidang Rashtrapati Draupadi Murmuna leba asigi miyamda wa ngangani. Rashtrapati gi warol adu Akashvani amasung Doordarshan gi National Network khudimakta numidang pung 3 ta shandokani. Rashtrapati gi warol asi ahanbade Hindi da mathangda Ingraji da shandokani. Akashvani na Rashtrapati gi warol asi lamdam lamdang gi oiba lonsingda ngasi numidang pung 8 makhai da shandokani. Mapan Thawar Mantri Dr. S. Jaishankar hari Atmanivar asi Bharat Pumoromdom lepchanaba amasung mangnomda changsinnabagi pambai amani New Delhi da numinini chumna pangthokpa Tourism Fed Conclave loishinbagi thoromda mahangna hai malengi mafam kyada thokliba charangnaba asi thenanaba honnapada Atmanivar na achawa thodang lawragani Varat asi masagi nat chanabit amadi heritage mapung phana leiraba leba amani leba asigi asengma mapangal asi leba asigi miyam amadi makhoina thajariba sing aduna oiri Dr. Jaishankar na hai haukiba chehitara asida leba asigi airport amadi railways ki lamda chauna ahongba purakpa ngamle e-visa gi khudong chaba leibadegi varata lamkoibe sing lakpagi chang hengalakli mangna hai Our real strengths have been our people and their self-belief. We have overcome adversities and we have addressed multiple challenges in the journey towards progress and prosperity. We have so much to be proud of and so much to share with the world. Our approach has long been driven by Vasudhaiva Kutumbakam and Atithi Devo Bhava. While we will always benefit by such openness, it is essential in times of unpredictability to stand firmly on our own feet. Atmanirbharta is of course the mindset to deal with global turbulence. But it is also the basis to strengthen our self-confidence, to increase our resilience, and to lay the foundation for Viksit Bharat. Ngasi fongba pauchi singi maru eba paugidama hauzik Mangsatabam Premananda leire Premananda. Thagatir Chitrabhanu Athauba singi numita layo kharba athauba singi mafamda awangwa thaki ikai khumnaba utkiba Nungdolan thong metric ton kunmari digi hena lahandanaba NHIDCL na khangan khiba amasung World Organ Donation Day pangthokhiba gi pauna ngasi pongba pause singi maroiba pau oiri Athauba singi numit thoram pangthok tun ikai kumnaba utkiba gi pau asiga loinana Manipur gi governor na phongdokhiba wafam pause ayamba da tongan headline tawduna fongnari Pawasi fongna famda athauba singi numita layo kharba athauba singbu awangba thakdi ikai kumnakre haina banner headline tawri masi makhada Ngasisu Manipuri khudingmakta maribak nungsijabagi ihul leiri haiba governor na phongdokhiba wafam ahanba lamai headline tori masig loinana Assam gi chief minister na Tikendrajit ki mafam de kai khumnaba utli haina ahanba lamai da phongli Athauba singi numit thoram pangthokgi pawasi hwenan pawdana governor na luchingdana Manipur gi ning tamba manghandana ba honaramba athauba singbu khwaidagi wangba thakta ikai khumnakre Manipur lamphang amada laibaga pangkhaknari ing tappa hanjin hanaba kanna honari haiba rajapal gi wafam banner headline tawri sanalibaktana haukibana para oiduna tungamchat ama punna yanminasi haiba governor gi wafam ideology khenarabasu laibaki matangdadi punsi haiba hanagi mukhyamantri nongthom biren gi wafam athauba singi numit thoramgi banner headline makhada savel line tawduna phongli nungdalan gi thong metric ton kunmari dagi hena gari sing lalhaloi dawri thong semjin bagi mahutta gari singda maral season ba yaba ngamloi haiba pau pawna phonggi angle kalam da phongli Pawasi People's Chronicle Sangha Express English amasung Manipur edition su ahamba lamaida headline tawri Narogi thodang da state ki thakta chama kutramari suwa thoba singi ningsing thoram pangthoki bi pawna banner headline tawri August round do thoba singi numit tagi ani suba tangka ki percent rule haukre haiba paw amasu pawsi sig ahamba lamaida phongli Sangha Express Manipur da SC/ST reservation da creamy layer concept Haudongnaba Supreme Court na khangan kre haiba paw ani sub headline tawri Framework Agreement ki wafam handoktanaba NHCN IM gi firiep chasilan kre haiba paw Kanfumel amasung Hillsonville Express ta ahamba amadi ani sub headline tawri Hillsonville Express ta Thangal Union amasung UNC na athoba singi numit thoram pangthoki bi paw na ahamba headline ori athoba singi numit thoram pangthoki bi paw si Tamilong Times so ahamba headline tawri Chitrabhanu Thagachari Premananda aroipada maroiba paw amuk hana Jatiesna hayang hubudra mapan suba ningtam numit ki palan thoram pangthoknaba mapung phana sem sare rajya si ki ching amasong tampa ki mapong kya da thi humbu ki thabak lepna chathapada lalawba amasong khuzukla kya fagat khre amasong hubudra mapan suba ningtam numit palan thorong gi mangoina na ngasi numidang Rashtrapati Draupadi Murmuna leba si ki miyam da wa ngangani paw loiseri